اللهم صل على سيدنا ومولانا محمد وعلى آل سيدنا ومولانا محمد. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. قد نعلم إنه ليحزنك الذي يقولون فإنهم لا يكذبونك ولكن الظالمين بآيات الله يجحدون. ولقد كذبت رسل من قبلك فصبروا على ما كذبوا وأوذوا حتى أتاهم نصرنا ولا مبدل لكلمات الله. ولقد جاءك من نبأ المرسلين وإن كان كبر عليك إعراضهم فإن استطعت أن تبتغي نفقا في الأرض أو سلما في السماء فتأتيهم بآية ولو شاء الله لجمعهم على الهدى فلا تكونن من الجاهلين. إنما يستجيب الذين يسمعون والموتى يبعثهم الله ثم إليه يرجعون. وقالوا لولا نزل عليه آية من ربه قل إن الله قادر على أن ينزل آية ولكن أكثرهم لا يعلمون. وما من دابة في الأرض ولا طائر يطير بجناحيه إلا أمم أمثالكم ما فرطنا في الكتاب من شيء ثم إلى ربهم يحشرون. والذين كذبوا بآياتنا صم وبكم في الظلمات من يشاء الله يضلله ومن يشاء يجعله على صراط مستقيم. قل أرأيتكم إن أتاكم عذاب الله أو أتتكم الساعة أغير الله تدعون إن كنتم صادقين بل إياه تدعون فيكشف ما تدعون إليه إن شاء وتنسون ما تشركون. سورة الأنعام نمبر 33 كنتم دي. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. أكوينا خانجي هذه الله نخانجي أو محمد صلى الله عليه وسلم نعبو وحلي هايبا مكوينا هايبا سيندونا تسينامك مكوي يادري بدو نعبو نتة تومسون الله کے آيات سيندوبوني أران بتوبو سيندونا لودري بدو نعنا فاي هم وارنوا نعنا هايبا إندري سه نعبو إندر نتة أيبو إندر أيبو هايبين أين هايبا إندر soidanamak yakhidabani rasul singbu nangi mangdasu namangdasu adubu makoina khangkhibani yakhidabagi nungaitabadu amasung asokapan nangkhibani makoida laktrifau ekhoi tengbang yakhidabagi nungaitabadu de makoina yakhidabda nungaitab sak pauduna bisina adu makoina sabar ban tawkhi khangkhi maya chitrin khangkhi लाई नमत खाला खांग आई खांग बदी करी पखुम पीने दना अदु अदा ने जे ने फर न तब दे खांग अल्लाह हायो जी तुम हायो होय पखुम दु हम पी दे असो अपन नंखिबनी मखोयदा लाक्त्रे फो इखोय की तेंगबांग kana amattana hongdokpa ngamdabani Allah gi wahi singbu yathang singbu soidanamak hanana lakhrabani nangonda pau khara mamangi rasul singi adu sa jata ge jina ju khangam ne ba adu do Allah na jata hangene na haibu wahi do kalima do adu du subong hongro ba ya adagi homna adalai khabwa ne ba du wa Quran gi wahi si hongdo kanam tangam budam natre ba
ꯇꯧꯔꯥ ꯀꯤꯌꯣ ꯍꯥꯏꯁꯤ ꯀꯅꯥꯝꯇ ꯍꯣꯡꯗꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯦꯕ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯊꯣꯛꯑꯗꯕꯅꯦꯕ ꯑꯗꯨꯅ ꯅꯪ ꯋꯥꯒꯅꯨ ꯂꯨꯅ ꯊꯣꯛꯂꯕꯗꯤ ꯅꯪꯉꯣꯟꯗ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯂꯤꯕꯗꯨ ꯅꯪꯅ ꯉꯝꯖꯔꯕꯗꯤ ꯌꯥꯝꯅ ꯋꯥꯗꯅ ꯊꯤꯗꯣꯛꯆꯕ ꯀꯟꯅ ꯍꯣꯠꯅꯕꯗꯣ ꯎꯝ. ꯑꯗꯨꯗ ꯌꯥꯒꯗ꯭ꯔꯥꯅ ꯀꯟꯅ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯀꯩ ꯇꯧꯔꯛꯏ ꯇꯝꯕꯤ ꯇꯧꯔꯛꯏꯁꯦ ꯑꯜꯂꯥꯍꯅ ꯁꯤ ꯍꯥꯏꯁꯦ ꯉꯝꯖꯔꯕꯗꯤ ꯊꯤꯗꯣꯛꯆꯕ ꯎꯝ ꯄ꯭ꯔꯤꯊꯤꯕꯤ ꯐꯥꯎꯗꯠꯄ ꯁꯨꯔꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯁꯃꯥꯟ ꯌꯧꯕ ꯃꯈꯨꯜ ꯑꯃ ꯀꯩꯔꯥꯛ ꯇꯧꯔꯣ ꯑꯃ ꯁꯨꯔꯨꯡ ꯑꯃ ꯍꯨꯠꯂꯣꯕ ꯅꯪ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯥꯖꯍꯟꯅꯕ ꯈꯨꯗꯝ ꯑꯃ ꯃꯈꯣꯏꯗ ꯄꯨꯔꯛꯅꯕ ꯀꯩꯔꯥꯛ ꯑꯣꯏꯅ ꯀꯩꯔꯥꯛ ꯑꯃ ꯂꯩꯔꯣ ꯀꯩꯔꯥꯛ ꯑꯃ ꯇꯧꯔꯣꯕ ꯅꯪ ꯑꯗꯨꯒ ꯀꯩꯔꯥꯛꯇꯨꯅ ꯑꯁꯃꯥꯟꯅ ꯀꯥꯟꯅꯕ ꯇꯧꯔꯣ ꯀꯩꯔꯥꯛ ꯃꯗꯨ ꯇꯧꯔꯣ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯝꯗꯣ ꯑꯗꯨ ꯃꯣꯖꯤꯌꯥꯗꯣ ꯄꯨꯔꯛꯑꯣꯕ ꯀꯨꯔꯥꯟꯁꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯔꯁꯨꯜꯗ ꯆꯩꯔꯤꯅꯦꯕ ꯀꯨꯔꯥꯟꯁꯤ ꯍꯥꯏ ꯅꯠꯇꯕ ꯂꯝꯗꯪ ꯄꯨꯔꯛꯑꯣ. ꯂꯥꯛꯑꯗꯤ ꯃꯈꯣꯏꯁꯤ ꯌꯥꯒꯅꯤꯅ ꯁꯨꯝ ꯈꯟꯕꯗꯣ ꯑꯗꯨꯗꯅꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯁꯦ ꯑꯜꯂꯥꯍꯅ ꯑꯁꯨꯝꯅ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛ ꯃꯥꯅ ꯃꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯝꯒꯗꯕꯅꯤ ꯂꯝꯖꯤꯡꯗ ꯄꯨꯟꯁꯤꯟꯕꯤꯔꯝꯒꯗꯕꯅꯤ ꯂꯝꯖꯤꯡꯗ ꯑꯩꯅꯕꯨ ꯑꯗꯨꯅ ꯂꯝꯖꯤꯡꯒꯦꯅ ꯈꯜꯂꯗꯤ ꯂꯣꯏꯅ ꯂꯝꯖꯤꯡ ꯑꯇꯣꯞꯄꯁꯨ ꯑꯥꯌꯠꯇꯁꯨ ꯌꯥꯎꯏꯗꯅ ꯑꯗꯨ ꯑꯩꯅ ꯑꯗꯨꯒꯤꯗꯤ ꯇꯧꯗꯦ ꯃꯁꯥ ꯃꯁꯥ ꯊꯥꯗꯣꯛꯑꯦꯕ ꯂꯝꯖꯤꯡꯗ ꯂꯥꯛꯄꯁꯤ ꯀꯅꯥꯅꯣ ꯈꯪꯅ ꯈꯪꯅ ꯏꯟꯗꯕꯁꯤꯅ ꯀꯅꯥꯅꯣ ꯏꯟꯕꯁꯤꯅ ꯀꯅꯥꯅꯣ ꯁꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯇꯧꯔꯤꯁꯤ ꯅꯪ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯋꯥꯒꯅ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯨꯒꯅꯨ ꯇꯕ꯭ꯂꯤꯛ ꯇꯧꯕ ꯃꯤꯗꯨ ꯁꯨꯝ ꯍꯥꯏ ꯈꯪꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯅꯕꯤꯗ ꯇꯥꯏꯕ ꯅꯠꯇꯦ ꯖꯥꯍꯤꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯣꯏꯔꯨꯅꯣꯕ ꯑꯗꯨꯅ ꯔꯁꯨꯜꯗꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯤ ꯇꯕ꯭ꯂꯤꯛ ꯇꯧꯕ ꯁꯤꯒꯤ ꯑꯥꯌꯥꯠ ꯑꯍꯨꯝꯁꯤ 33 35 ꯐꯥꯎꯁꯤ ꯑꯥꯌꯥꯠ ꯑꯅꯤ ꯑꯍꯨꯝꯁꯤ ꯁꯤꯗ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯗු ꯆꯞ ꯆꯥꯅ ꯔꯁꯨꯜ ꯐꯥꯎꯅ ꯍꯣꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯔꯁꯨꯜꯅꯐꯥꯎ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ ꯀꯨꯔꯥꯟꯁꯤ ꯅꯠꯇꯕ ꯅꯪ ꯉꯝꯃꯗꯤ ꯀꯩꯔꯥꯛ ꯑꯃ ꯊꯥꯔꯦ ꯀꯥꯈꯠꯂꯣ ꯑꯁꯥꯝꯗ ꯑꯜꯂꯥꯍꯒꯤ ꯀꯥꯈꯠꯂꯣꯅꯦ ꯑꯗꯨꯒ ꯂꯧꯔꯣ ꯍꯨꯀꯨꯝꯁꯤ ꯆꯩꯔꯤꯃꯦ ꯑꯜꯂꯥꯍꯅ ꯂꯥꯟꯊꯔꯛꯏꯕ ꯑꯥꯌꯥꯠ ꯍꯨꯀꯨꯝꯁꯤ ꯅꯠꯇꯕ ꯄꯥꯝꯕꯩ ꯑꯃ ꯔꯁꯨꯜꯁꯤꯡꯅꯕꯨ ꯁꯤꯖꯤꯟꯅꯈꯤꯗꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯎꯠꯂꯤꯁꯤ ꯑꯩꯈꯣꯏꯁꯨ ꯀꯨꯔꯥꯟꯁꯤꯅ ꯍꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯁꯣꯡ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃꯐꯥꯎ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯗꯦꯕ ꯌꯥꯅꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯁꯨꯞꯅꯒꯤ ꯇꯥꯕꯁꯤꯡ ꯑꯗꯨꯇꯅ ꯇꯥꯔꯤꯕ ꯃꯨꯟꯅ ꯇꯥꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯇꯅ ꯌꯥꯅꯤꯡꯒꯅꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯑꯩ ꯆꯨꯝꯃꯦꯅ ꯍꯥꯏꯒꯅꯤ ꯌꯥꯅꯤꯡꯗ ꯇꯥꯔꯤꯕ ꯃꯤꯗꯣ ꯑꯗꯨꯗꯤ ꯀꯩꯗꯧꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯁꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯤꯡꯒꯠꯍꯟꯒꯅꯤ ꯃꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯑꯁꯤꯕꯁꯤꯡꯗꯨ ꯁꯤꯔꯕꯒꯨꯝꯕꯅꯦ ꯃꯈꯣꯏꯁꯤꯗꯤ ꯁꯤꯔꯕꯁꯤꯡꯁꯤꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯧꯕ ꯍꯤꯡꯒꯠꯍꯟꯒꯅꯤ ꯃꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯉꯣꯟꯗ ꯃꯈꯣꯏꯕꯨ ꯍꯟꯗꯨꯅ ꯄꯨꯔꯛꯀꯅꯤ ꯃꯣꯏ ꯀꯔꯤꯝ ꯈꯪꯕꯗ ꯁꯤꯈ꯭ꯔꯒꯨꯝꯕ ꯑꯁꯤꯕꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯤ ꯃꯤ ꯌꯥꯗꯧ ꯑꯁꯤꯕꯒꯤꯗꯤ ꯑꯁꯤꯕꯒꯤ ꯋꯥꯁꯤꯗꯤ ꯍꯌꯦꯡ ꯍꯧꯒꯠꯂꯛꯄꯗ ꯄꯨꯟꯗꯧꯔꯤꯅꯤ ꯀꯔꯤꯝ ꯈꯪꯒꯗꯕ ꯃꯔꯛꯀꯤ ꯋꯥꯗꯤ ꯁꯤꯁꯦ ꯑꯁꯤꯕꯗ ꯀꯧꯔꯒ ꯅꯪ ꯕꯨꯖꯨꯔꯒꯅ ꯀꯟꯕꯤꯌꯣ ꯑꯗꯨ ꯇꯧꯕꯤꯌꯣ ꯀꯔꯥꯏꯅ ꯇꯧꯔꯤꯗꯣ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯁꯤꯈ꯭ꯔꯕꯁꯤ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯗꯂꯤꯜꯁꯨ ꯑꯣꯏꯕꯁꯤꯅ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯀꯔꯤꯝꯇ ꯈꯪꯗꯦꯕ ꯃꯥꯅ ꯍꯥꯏꯕꯁꯤꯒꯤ ꯗꯂꯤꯜꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏ ꯀꯔꯤꯒꯤ ꯊꯥꯗꯔꯛꯇ꯭ꯔꯤꯕꯅꯣ ꯃꯉꯣꯟꯗ ꯈꯨꯗꯝ ꯑꯃ ꯃꯥꯒꯤ ꯔꯕꯇꯒꯤ ꯀꯔꯤꯒꯤꯅꯣ ꯑꯅꯧꯕ ꯈꯨꯗꯝ ꯑꯃ ꯑꯥꯌꯥꯠ ꯑꯃ ꯄꯨꯜꯂꯛꯇ꯭ꯔꯤꯁꯦ ꯃꯥꯒꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯂꯥꯛꯏ ꯑꯗꯨꯒ ꯁꯦꯅꯤ ꯁꯅꯥ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯗꯨ ꯇꯧꯋꯤ ꯑꯗꯥ ꯇꯧꯋꯤ ꯀꯔꯤꯝꯇ ꯍꯥꯏꯅꯕ ꯂꯩꯕꯅꯦ ꯑꯗꯨꯗꯨ ꯁꯨꯔꯠꯅꯦꯕ ꯁꯤꯁꯦ ꯍꯥꯟꯅ ꯍꯥꯏꯅꯕꯅꯦꯕ ꯁꯒꯣꯜ ꯁꯦꯟꯕꯨꯗꯤꯒ ꯂꯥꯛꯑꯦꯅ ꯕꯤꯗꯇꯤ ꯃꯈꯩꯗꯤ ꯈꯜꯂꯤꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯔꯞ ꯑꯂꯤ ꯊꯥꯅꯤ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯁꯦ ꯂꯥꯏꯔꯤꯛꯇ ꯏꯔꯤ. ꯁꯤ ꯂꯥꯛꯑꯦꯕ ꯀꯞꯄꯦꯕ ꯁꯦꯅꯤ ꯇꯧꯗ꯭ꯔꯗꯤ ꯃꯊꯧ ꯃꯄꯦꯟ ꯂꯥꯛꯄꯒꯤ ꯃꯌꯥꯝ ꯏꯔꯤ ꯃꯈꯣꯏꯅ ꯍꯥꯏ ꯀꯔꯤꯒꯤ ꯊꯥꯗꯔꯛꯇ꯭ꯔꯤꯕꯅꯣ ꯃꯉꯣꯟda ꯈꯨꯗꯝ ꯑꯃ ꯃꯥꯒꯤ ꯔꯕꯇꯒꯤ ꯍꯥꯏꯌꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯉꯝꯕꯅꯤ ꯈꯨꯗꯝ ꯑꯃ ꯊꯥꯗꯔꯛꯄ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯕꯅꯤ ꯅꯥꯅꯣꯇꯨ ꯀꯥꯁꯤꯟꯅ ꯅꯣꯇꯨꯔ ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯆꯥꯔ ꯇꯧꯔꯒ ꯍꯟꯈꯤꯅ ꯍꯥꯏꯔꯤꯗꯨꯅꯤ ꯌꯣꯕꯅꯤ ꯀꯥꯡꯕꯨꯁꯨ ꯕꯔꯦꯂꯤ ꯅꯠꯇꯕꯗꯨ ꯌꯣꯕꯅꯤ ꯀꯥꯡꯕꯨꯁꯨ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨ ꯂꯩ ꯂꯥꯛꯑꯦ ꯕꯤꯆꯥꯔ ꯇꯧꯔꯛꯑꯦꯕ ꯃꯥꯅ ꯃꯣꯏ ꯈꯟꯅꯕꯗꯨ ꯃꯣꯏꯒ ꯈꯟꯅꯕ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯑꯅꯤꯅ ꯄꯥꯏꯕ ꯎꯆꯦꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯅꯈꯣꯏꯒꯤ ꯅꯇꯧꯒꯨꯝꯅ ꯀꯥꯡꯕꯨ ꯅꯥꯏꯗꯕ ꯂꯣꯏꯅ ꯒ꯭ꯔꯨꯞ ꯅꯥꯏ ꯀꯥꯡꯕꯨ ꯅꯥꯏꯕ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯂꯩꯇꯦ ꯆꯟꯁꯤꯟꯗꯕ ꯂꯩꯇꯦ ꯍꯤꯁꯥꯕꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯣꯠ ꯑꯃꯐꯥꯎ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩ ꯐꯥꯏꯜꯗ ꯑꯩꯒꯤ ꯐꯥꯏꯜꯗ ꯑꯃꯐꯥꯎ ꯆꯤꯠꯇꯕꯤꯗ ꯑꯩ ꯈꯪꯉꯦꯕ ꯂꯣꯏꯅ ꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯔꯕꯇ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯈꯣꯝꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯜꯂꯥꯍꯒꯤ ꯂꯣꯁꯤ ꯈꯛ ꯐꯣꯂꯣ ꯇꯧꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯣ
रसूल मखोना हापचिल्लमद्रे हापचिनबसु याद्रे हुजिकसु अखोयना सेमजिन साजिनबा इस्लाम की लोम हो याते नौ संग सिंगी सिंगा Allah na hayri कब sin कदर tawda. नंग हापचिल दियर को हाय अदु रसूल द हाय दो मयाम दे गा खनली असना तव हाय मत अखोयगे आयासिंगबु यादबा मखोयदु मना पंगलबनी मरोन थोक्रबनी अमंबद लैरबनी अल्लाह ना लंफैना हनबीगे निंगबी बदुना माना लंफैना हनबी अदुगा माना लमजिंगबीगे निंगबी बदुबुना माना थांगतपी निंग दे निंग है अलल तक नते तिक चारे है दो अदु मत माना खंगेबा खंगदब माना थांगतपी माबु चुमद्रिंग चुमबलंबी हायो नखोयना खंथरबरा नखोयदा लाकलबदी अल्लाह की दंदीदु नत्रगा नखोयदा लाकलबदी पुंजादु कयामत्तु अल्लाह नत्तबा कना बु नखोयना कौजगन मतमदा नखोयना अचुंबा ngango ओइरबदी अदु मत नोय कौबस कना कौद मो अंगो बदु मतमद्रदि करी करी थी नखे जमो में कुरान नत्तबा अल्लाह की ऑर्डर नत्तबा अल्लाह नत्तबा पोट में खोयना कौरकदब लैरिबरा अदु होजि कुरान से कहोबना ओइजदरा मुमुद्र को अंदर कुरान सिंगिल ओद्रो हायबु गुमुनि नत्ते मंगोंद तनी नखोयना कौजगदबा अदुदगिदी माना लौथोकपिगनी मंगोंदा नखोयना हाइजरिबा अवाबदु माना लौथोकपिगे निंगबीरबदी मतांग अदुददी नखोयना कौथोखिगनी नखोयना पुथोखिबा मागी लांबा खुदिम हाय जगना दनोबस लमा पुथोकपर से सुमांग दो हुजुम बुर्दी खिल्ला लालेद्रा बाहर एखोयदने बाहर Allah su kau ba. Kau thora kana matam du thena sabjan thena matam de. Rasu thamba yomda do ga to pe lo myam su paira lo. Hujur hon khamsin nadri to. Haye di khanga la lo. Am to lo no do farnam ta kharo. Ai khat ka hu de me khang ane. Sikhiba siba sidi khang ho dam nate dana. Ekhoina tumba ga pang khang ne na Quran da yawi dana. Mochi. Aina hojik tum khipsi minute ke ada pung ke ada no ai di khang de. तुम किसको खंग मरा नहीं तुम द मीदुन ने मना मिन असुक्ता ने पाहु दौर से आई दिखंग हुआ है हगल पका अंदर फमुंग द हगल पद मिन असुक्ता हगल से खंग कयामत में मित सदु ने होजिक द फमुंग दे हगल ई नदर सदाई मस्जिद तुम न हगल ई सुमेना तुम खरने बनो को तुम ममदा अदो कयामत फलो न अदो खंग खंग हवदन पुंजा दु लाक पाहर से हगल पका ने फंग दौर से आई दिखंग रो दुनिया से मंग मन है आई दिखंग रो है सिगदौर मी से खंग रो है फमुंग तुम बगुम मंग मोने ब दुनिया से जन तक थो आई थांग ब पोलोय बा दु अदा मा गैम खांग ब तुम खन हगत पकान तने ओ ऐसी सुमन तो बोय रे हंग लाक ने बलाई से गैम फंग दे खबर थंग करसी हम जुदे मोरसदा बहुत ततन है अचानक पैना सडनली गैम फंग हो तुम बदुनी सी बसे समना है बनते कुरान दा डायरेक्ट है सी तुम बगी पांग अदु ओइरबदी अखोयगी दंदीदु मखोयदा यौरप मतमदा मखोयना करीगी पिक्चर नोन जद्री बनो हम कलम बो था कि बने अखोयना रसूल सिंह नंगी नमांगी जाति सिंहदा अदुगा अखोयना फा थकी बनी मखोयबु लाइरा हंदुना अमसुंग अवा अना नंहंदुना मखोयना अखोयदा पिक्चर नोन जरकना लाइरा हल्लिबा वाना नंहल्लिबसे अल्लाह दा उंजिलकनबा पिक्चर नोंजरकनबने अदु ओइरबदी एखोयगी दंदीदु मखोयदा यौरकप मतमदा मखोयना करीगी पिक्चर नोंजद्रिबनो अदु पिक्चर नोंजखिदे बंग होय तमोमसुं हेना दुम कंसिनकी मखोयगी थमोय सिंगदु फजबा मालहनकी मखोयदा शैतानना मखोयना तौजब सिंगदु एखोयगी खिदंग अवा ताबदा दुनिया की गरीब यौना खल्लिनी होय मखोयन तौरिसे अल्लाह तो उनसे मुझको काउ मखोय न काउथोखरबरा काउथोखरबदा मधुगी मतेंग न मखोयबु निंगसिंग हनबिबदु करिनो से लायरता हनसी काउथोकपदु लायरता हंदुना अवाबन हंदुना नत्रगा रसूल सिंगु वार्निंग तो हंदुना मखोय न काउथोखरबदा मधुगी मतेंग न मखोयबु निंगसिंग हनबिबदु कोयबु निंगसिंग बिरबदु काउथोखरब मतमदा इखोयना हांदोक पीखी मखोयदा अफब पोट खुदिंगमकी थोंगसिंग
ꯑꯁꯤ ꯌꯧꯅ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯥꯏꯔꯔꯝꯕꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯔꯝꯕꯗꯨ ꯃꯈꯣꯏꯗ ꯄꯤꯕꯤꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯈꯤ ꯃꯈꯣꯏꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯅꯤꯡꯕ ꯀꯥꯏꯈꯤ ꯃꯊꯛꯀꯤꯁꯤꯒ ꯃꯔꯤ ꯂꯩꯅꯩꯑꯕ ꯃꯊꯛꯇ ꯍꯥꯏꯔꯤꯁꯤ ꯁꯩꯇꯥꯟꯅ ꯃꯈꯣꯏ ꯊꯕꯛꯁꯤꯡꯗꯨ ꯐꯖꯕ ꯃꯥꯜꯍꯟꯗꯅ ꯃꯈꯣꯏ ꯇꯧꯔꯤꯁꯤꯡꯗꯣ ꯑꯐꯕ ꯊꯕꯛꯅꯦꯅ ꯈꯟꯗꯅ ꯇꯧꯔꯦꯕ ꯃꯣꯏꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯟꯗꯤꯗꯨ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯞꯆ ꯅꯣꯟꯖꯒꯗ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯞꯆ ꯅꯣꯟꯖꯗ꯭ꯔꯦ ꯐꯂꯝꯃꯥ ꯅꯁꯨꯃꯥꯖꯨ ꯀꯤꯔꯨꯕꯤꯍꯤ ꯃꯈꯣꯏ ꯅꯤꯡꯁꯤꯡꯉꯝꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯃꯌꯥꯝ ꯄꯣꯠꯁꯤꯡꯗꯣ ꯃꯗꯨꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔ ꯃꯇꯝ ꯁꯥꯡꯉ ꯃꯇꯨꯡꯗꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯍꯜꯂꯦꯅ ꯈꯜꯂꯣ ꯐꯇꯍꯅꯥ ꯑꯂꯩꯍꯤꯝ ꯑꯕꯋꯥꯕ ꯀꯨꯜꯂꯤ ꯁꯩ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯗꯅꯦꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯍꯜꯂꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥꯁꯤ ꯂꯩꯍꯟꯗ꯭ꯔꯦꯕ ꯑꯗꯨ ꯂꯩꯍꯟꯗ꯭ꯔ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯍꯔꯥꯎꯔꯛꯑꯦꯕ ꯑꯁ ꯅꯨꯡꯉꯥꯏꯔꯦꯅ ꯍꯔꯥꯎꯔꯛꯑꯦꯕ ꯑꯗꯨꯗꯅꯦꯕ ꯑꯈꯖꯅ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯅꯤꯡꯕ ꯀꯥꯏ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅ ꯃꯃꯥꯡꯉꯩ ꯇꯧ ꯑꯗꯨ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯉꯤꯁꯦ ꯂꯝꯕꯤꯗ ꯍꯥꯏꯔꯤꯁꯤ ꯁꯤꯅ ꯑꯗꯨꯅꯗꯤ ꯀꯥꯟꯗ꯭ꯔꯕ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯅꯤꯡꯕ ꯀꯥꯏꯔ ꯃꯇꯝꯗꯣ ꯑꯃ ꯍꯟꯗꯅ ꯊꯕꯛ ꯇꯧꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯗꯨ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯈꯪꯒꯅꯤ ꯅꯪ ꯀꯔꯤꯝ ꯋꯥꯔꯨꯅꯣ ꯃꯇꯝ ꯑꯃꯗꯣ ꯂꯥꯛꯀꯅꯤ ꯃꯈꯣꯏ ꯌꯥꯗꯕꯁꯤꯡꯗꯨ ꯃꯇꯝꯗ ꯈꯪꯒꯅꯤ ꯑꯗꯨꯗꯒꯤ ꯃꯔꯨ ꯀꯛꯊꯠꯈꯤ ꯖꯥꯇꯤ ꯑꯗꯨꯒꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯤꯡꯗꯨꯒꯤ ꯊꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯕꯨꯅꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯔꯕ ꯃꯔꯨ ꯐꯧꯇꯠꯇꯅ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯜꯂꯥꯍꯅ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯍꯥꯏꯔꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്बिल आलमीन अल्लाह हाई नत्र सी अल्लाह मसाद हाई नेबा अल्लाह की हमदनी महा थगत निगाय ओबिसी आइतनी हाइबगु मनेबा अल्लाह खतनी थगत निगाय ओबिसी रब्बुल आलमीन ओबिगु मपु आइसी सी दमक्तनी हाय से कि कर्मतम हाय मसी फकुति आदाविरुल कौमिल लजीन जलम मरु फोना जालिम मखदु जालिम कौम सिंदो अदुदु मरु फोना महन खरमतम ददी अल्हम्दुलिल्लाह रब्बिल आलमीन हरारा हराबो अल्लाह हराबो उलिने ऐन हाइबे आदब दु फरे एको मियो दा लोन बलोदा दुने मा सिगरते फरेदा हाइदो अदु लोंदा ने से लो अल्लाह अदु मन तौखी ममा में हायु नखोय अदु मदे पौता लवो बन हायु नखोय खन थरबरा करिगुंबा लाना लौथोखरबदि नखोयगी ताबगी अमसुंग नखोयगी उबगी शक्तिदु अदुगा चाजुम नमसिनखरबदि नखोयगी थमोइसिंगदा काना लाइना आइदि काना मपुना अल्लाह नत्तना नखोयदा नखोयदुबु अमुक हन्ना पुरक्क ngambadage amaka purakadawsi नखोय नानादु तहालकदवसी दगी चाजुम नमसिन करगे चाजुम दु आदु पुरकदवसी अदगी नमित तांगहल्लमगा नमित पुरकदवसी काना नोबा नखोय लाई करम लाई लेगे के ममित तांगमसु वनबा ngamba लाई सुमन अल्लाह हाय दिमतुंदा उनजुर कैफनो सरफुल आयात सुम्मा हुम यस्दिकुन येंगोने आइना कयादा फजना आइना संदोक संदोना आयात सिंसि आइना हायरबा मियोबसिंदा अदुबु मखोयनाने अदुम लेथो यस्दिपुरे लोचिन बकुसको सदफसी करियु कोबा पोंग्रेंगदु पोंग्रेंसि सुमतर मौकांगा सुमतौदना अदुम मे लोचिले यस्दिफुन यार अब यस देखून या अर्थ करी न हली लैथोक्तुना लैथो है तो तक है अदु सदुम कुरान से लैथो है कुरान तारिफ सिंजी ए सिदा सि सवाबनी मीना खंद मोंग लैथो है खंद मोंगदा अदुम इस्लाम सादल लैथो कोंग्रेंग न खुजु कायम खंद बदे तो मिन है तक माया नि दिबो अदुम है हायु न खोयना खन थरबरा करिगुंबा न खोयदा यौरलबदी अल्लाह की दंदीदु खंग खंगौदना नत्रगा इफोंग फोंगना मधुना कना बुद्धि मांग तकहनगदगे जातिदुबु नत्तना अरानब तौबसिंगी अरानब तौब जाति सिंगसी सिनत्तना कनानो मांग ताकदोरसि अम अचुंब चटपदुदि सिखरसु मरमरम मरत सिखरसु मादि तोंजदोरिनि अरानब तौबदि फुमांग मांगदोरने तो बागी द करी फंगोइदोर चांस थाखिब लैते कोइना रसूल सिंगबु नत्तना हराव पाउ पीबसिंग अमसुंग
ꯆꯦꯛꯁꯤꯟ ꯋꯥ ꯍꯥꯏꯕꯁꯤꯡ ꯑꯣꯏꯅ ꯑꯗꯨ ꯈꯛꯀꯤ ꯊꯥꯁꯤ ꯈꯛꯀꯤꯅꯦꯕ ꯂꯥꯟ ꯇꯧ ꯆꯣꯟ ꯅꯤꯡꯊꯧ ꯑꯣꯏ ꯆꯣꯟ ꯊꯥꯕ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯣꯏꯕꯩ ꯅꯠꯇꯦ ꯐꯝ ꯀꯟꯕꯩ ꯅꯠꯇꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯔꯕ ꯑꯗꯨꯒ ꯁꯦꯝꯗꯣꯛꯆꯔꯕ ꯃꯁꯥꯒꯤ ꯂꯤꯆꯠ ꯑꯀꯤꯕ ꯂꯩꯔꯣꯏ ꯃꯈꯣꯏꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯋꯥꯁꯨ ꯋꯥꯔꯣꯏ ꯅꯕꯤꯅ ꯍꯥꯏꯔꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯒ ꯀꯨꯔꯥꯟ ꯍꯥꯏꯔꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯒ ꯇꯧꯔꯗꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯑꯀꯤꯕ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯋꯥꯕꯁꯨ ꯆꯥꯔꯣꯏ ꯍꯧꯈ꯭ꯔꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕꯒꯤ ꯅꯤꯡꯁꯥ ꯊꯤꯕꯁꯨ ꯂꯩꯔꯣꯏ ꯍꯨꯖꯟꯁꯦ ꯀꯔꯤꯒꯤꯅꯦꯕ ꯂꯥꯛꯀꯗꯧꯔꯤꯕꯒꯤꯅꯦ ꯒꯝ ꯆꯥꯕꯗ ꯈꯧꯐ ꯍꯥꯏꯔꯤꯁꯤꯅꯅꯦ ꯍꯧꯈ꯭ꯔꯕꯒꯤ ꯅꯠꯇꯦ ꯈꯧꯐꯅ ꯀꯤꯕꯗ ꯀꯣꯟꯅ ꯀꯤꯕ ꯑꯗꯒꯤ ꯍꯨꯖꯟ ꯍꯥꯏꯔꯤꯁꯤꯅ ꯌꯥꯖꯟ ꯍꯥꯏꯔꯤꯁꯤꯅꯅꯦ ꯒꯝ ꯆꯥꯕꯗ ꯒꯝ ꯆꯥꯕ ꯑꯗꯨꯕꯨ ꯌꯥꯈꯤꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡꯕꯨ ꯁꯣꯛꯀꯅꯤ ꯃꯈꯣꯏꯕꯨ ꯗꯟꯗꯤꯅ ꯃꯈꯣꯏꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕꯒꯤ ꯐꯥꯁꯤꯛ ꯃꯤꯅ ꯒꯝ ꯆꯥꯔꯤꯁꯤ ꯍꯧꯈ꯭ꯔꯕꯒꯤꯒ ꯂꯥꯛꯀꯗꯧꯔꯤꯕꯒ ꯑꯅꯤꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯝꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯤ ꯖꯟꯅꯠꯇꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯗꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯂꯩꯔꯔꯣꯏ ꯀꯨꯔꯥꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛ ꯆꯠꯂꯕ ꯑꯗꯨꯗꯤ ꯑꯀꯤ ꯑꯈꯪ ꯀꯔꯤꯝꯇ ꯂꯩ ꯍꯥꯏꯕꯅ ꯍꯪꯕꯁꯨ ꯌꯥꯏ ꯑꯥꯈꯦꯔꯠꯇꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯍꯥꯏꯔꯒꯅ ꯑꯥꯈꯦꯔꯠꯇꯒꯤ ꯖꯟꯅꯠ ꯆꯠꯂꯒꯅ ꯃꯥꯡ ꯇꯥꯛꯄꯒꯤ ꯄꯣꯠꯅ ꯃꯥꯡꯈꯅꯤ ꯍꯥꯏꯕꯁꯨ ꯂꯩꯔꯔꯣꯏ ꯃꯥ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯍꯧꯈ꯭ꯔꯕꯗ ꯑꯩ ꯑꯗꯨ ꯊꯕꯛꯇꯨ ꯇꯧꯈꯤ ꯑꯗꯨꯅ ꯋꯥꯈꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯔꯣꯏ